Kurumzari, Miang Tavirib Smutaran Okchari, Musigimaro Babauda. Manipur da ahan oina MDS na saba foolproof security leba secure office complex Chief Minister Okram Ibobina hangdokre. Republic Day ki thoramda ayat apan piraktana ba security na akan bacheshin tharang local lingai cherakta ngasi Imphal gi mafam anida bom pokaikre. Amadi kuntra manga suba National Games saru yagadaba Manipur gi contingent Chief Minister O Ibobina lamthakre. Mapungba pau pizari. Manipur da ahan oina Manipur Development Society MDS na saba foolproof security leba secure office complex ngasi Chief Minister na sangakre. Second MR gi get sangfam maya da leba office complex sangdopki taramadu da Chief Minister Okram Ibobi, Deputy Chief Minister Gakhangam, PH Minister I Hemochandra, Chief Secretary PC Lamkunga amasung MDS ki Director Y Ningthem na maroiba musing wena saruyaki. Mathol mari leba office complex asida LDA, MSPDCL, Manipur State Rural Road Development Agency, MOBC, Information Technology Department, Manireda, Central Board of Workers Education amasung MDS ki office oigadori. Office complex ki jampham da Manipur da ahan oina metal dictator amadi X-ray machine thamduna monitor tawgadori. Office complex asigi manung amadi mapagi mafum kaya da CCTV camera yankhegani thoi thamduna achar awosing amadi office asida lakpa musing monitor tawgadori. Tharongga mari lenana MDS ki Director Ningthem na Chief Minister gi miyeng makhada lamdam asigi official sing thabak tawada makhal amatagi ayet palai taba office complex ama ohenanaba secure office complex asi sabani haike. Deputy Chief Minister Gakhangam na sarkar asina jingtam haiba khenaba thamdana thong manaba lamdam ama ohenanaba thabak yamna kanna paikhalaliba asi official singna miyamda uhangadabani haike. Chief Minister Okram Ibobina complex amada department sing punna leiba habisi tangai fade good governance ama lehenbada afaba administrator mathau tai phongdoki. Leiba haiba mayam sing manungda akhoi yamna headache policy that la shu hairaba educated and employed sing kamai torba thabak piga dagi haibase maybe IT sector da hoibe yai or atai skill sector da torba mayam si skill development se masida koi priority pirga IT da adugai skill development da trust pirga kamai tawna tongan pe level da class 8 pass or school drop out torba mayam they are all our children, we should have to give them job. Akoi moi da thabak pibata khai hana phagraba engineering even engineer also is IT engineer graduate or civil engineer graduate or kamu jing thabak pi da jing che moi ju tongan level da koi thabak pi na ba bata Republic Day ki thoramda ayat apan piraktana ba security na akan bachesim tharang local lingai cherekta ngasi Imphal gi mafam anida bom pokaikre. Ngasi upung tare kameni kuntrarom chapa matamda Imphal Police Station gi manung chanba Sagolban Salam Lekai Meya Nambul Turel Khongnungda IED ama pokaikre. Thaudo aduda mi aso open amati yaukhide adumoinamak Imphal dagi Bisnupur chenba Canter MN011883 gi mingsel khara amangata thoki. Amarom dang ase yuk chaurangna pungtara khara helakpa matamda Imphal Police Station gi manung chanba Babupara Mayagi Imphal Turel Mapalda IED ama pokaikre. Thaudo aduda asopana mate yaukide ahanba Manipur First Gate ki mamang thangba Imphal Turel Mapalda main road tagi meter chamarom jangsilaga leiba mafamda sakhangdaba singna IED bom adu pokayan kibani. Thaudo thofamda police ki makok thongba sing laktuna thibumbugi tabak jathaki. Panbayay handak January thamanung asida Manipur gi tongan mafam taramatoida bom pokhaiba amadi bom thamlambagi thodok leikre. Masig manungda Imphal gi akoibada kaisam thong nagamapal amadi ngasi Sagolban Mainu thong maya Babuparada bom pokhaibagi thodo asi tharaga Imphal gi akoibada bom pokhaiba mari sukre. Amaromda hauji Imphal gi tongan mafam singda ahing nungthil khaidana security singna achat awok sing check tawduna Republic Day gi thorom asi asoi angam thoktana ba yamna kana thabak paikhali. National gi thorom ama pangthopagi mangoinana kanagumba singna bom pokai hanba amadi miyamda akia khangpibagi thabak asi chathaduna lakli asigumba thawong asi kanaroi daba thabak ni haina Chief Minister Okram Ibobina ngasi secure office complex sangaba loiraba matungda paumi singda phongdokre asigumba thawong sing asina praja singda akiba pibana tana karisu kanagadaba nate mahana makha taraduna security na section tharang lokhotpagi thabakti leptri makha tana su lokhokigani phongdokhi Kanaroi do thabangida machine praja sing hen khochauna na bane ba ko the objective su khang karino kari demand no su khang je ba aduna masi kanaroi do thabangni akhoi state government gi side gi
अखोई लौब याबा मैक्सिमम प्रिकॉशन लौदना मसी मतम मतम के तुम रिव्यू तौरी अदु थोक्तना बाई कसु थोदोपा कनो तौरोय कानरोय मसी ने हेना प्रजादा पेनिकी पीद्रको प्रजा सिंह दा हेना प्रजा सिंह हेना खुशाउना न बनी अदु मसी कानरोय मसी तौबिदब फै हाइना को आई माने थंजी सिक्योरिटी की लाभस ती आई लेरंगनी हाइ बाई थाजति अदुबो हौजिक सिदी सिगुम्बा एंटी सोशल एलिमेंट सिंगसे मसीना तौबा सिलेदा चेक नुंग तौबसी यामना लुरेन अखोई यारिबा मखै मसीगुम्बसी थोक्तना बाने स्टेट गवर्नमेंट की साइड की कन्न होना जरी ngarang lilong da thokhiba thodok ki matangda chief minister na phongdokhiba da national highway habisi state ki khutalaite lambi ama miyam na pakthohan biyo haraga state sarkar na hekta pakthohan bangam gada banate atopa mafam singda lamda nagada bathabok singsu praja singna tawroi dabani lekhi drabagi imung manung da sarkar gi maikadagi kari tawba yabage habadu mari lenaba minister ga tanaduna thabok paikakani phongdokhi state government की मखाद लेबे लंबी नतमनिना नेशनल हाईवे वोइबनिना गवर्नमेंट ऑफ इंडिया की सरफेस ट्रांसपोर्ट मिनिस्ट्री की मखाद लेबनिना अदु लेजरगा कोई दौसिगा जो कोई फमिनरगा खनरगा अदु लंबी पाक्थोक्ते न हेक धरना तौब तारदी अतै अतै दसु लमदम नबम लाकनी मसीदी तौबिगनो फमिनरगा वारी सानरगा करमाइ तौदना मसी पाक्थोनजिगे हाइबदो कोई तानाबने हेन फगनी हाइना इसमाइ थम ऑनरेबल मिनिस्टर एग्रीकल्चर दसु दका लेदी अदम फमिनरगा करी तौसिगे करमाइ तौदना कनाना तौदा कोई स्टेट क्रॉस न तौहिब्रा नत्रगना अतोपदगी नुंग थारपा ओ नत्रगा क्रॉस फेयरिंग द सोक करमाइ तौबनो हाइबदो अनि डॉक्टर सिंह नसु डिटेल रिपोर्ट अमा पिरकनी अदु मदुदैदा कोई करी तौबो याबगे अदो कोई यंगजे कुंट्रा मंगा सुबह नेशनल गेम सरू यागदबा मणिपुर की कंटिजेंट चीफ मिनिस्टर ओ इबोबिना लमथाखरे सनरोय सिंह मेडल हेना लरुतुना मणिपुर बु हेना वांगबा थाकता पुकनबा चीफ मिनिस्टर ना याफा पाउजल पीके मणिपुर ओलंपिक एसोसिएशन एमओए ना सिंधुना कुमल लंपाक ता पांगथोकबा लमथाबगी थरम अदुदा एमओए की प्रेसिडेंट सु ओरिबा पीएचडी मिनिस्टर आई हेमचंद्र गेम्स सिगी चीफ डी मिशन सु ओरिबा पार्लियामेंटरी सेक्रेटरी एम पृथ्वीराज यास की मरु एबा थौपुबा तोंगा तोंगाबा एसोसिएशन सिंगे लुचिंगबा कया अमदी सानबबु नुक्सिजबा मियोय कयासु थौरमदुदा सरुयाके थासिगी कुंट्रा माथोइदगी फेब्रुवारी की तांग 15 फाउबा केरला ना युम्बु ओइदुना पांगथोकदोरिबा नेशनल गेम्स असिदा मणिपुर के सानरोय ऑफिशियल अमदी टेक्निकल ऑफिशियल पुन्ना मियोय जमरीगा उंगुरा मरीना सरुयारी केरला की तोंगान तोंगान मफम तरेता डिसिप्लिन कुंट्रा हुमदोइदा अथोय एहन तानगदोरिबा असिदा मणिपुर की ओइना डिसिप्लिन कुंदा सरुक यागनी ngasi ahanba oina lamthakiba team adugi apunba masingna jamaga marfudra nipani team asida weightlifting wrestling archery women's football amadi shooting na chingba masana 13 gi sanaroi sing amadi official sing yauri ningsingba yai mamangda Jharkhand na yumbu oiduna pangthokiba kuntramari suba national games da Manipur na gold medal nifuga taruk fangbang amduna khwaidagi gold medal yamna fangbang amba state oikibani tharomgi sarugama oina chief minister oibo bina Manipur gi sanaroi singi mathona maningjel amadi kathopagi gunna India tatana tana malem gi leba kaya da Manipur bu masak tapangamli Manipur gi oina khwaidagi hena chokthok saba lam hairabadi sanaba amasung art and culture ni national games da gold medal lawrokpa sing government asina sarkar gi पीदुना पुनिंग थोगरपगी थबक चथरी मखा तानासु गोल्ड मेडल लौरोप सिंगदा मसागा चानब थबक पीनब थौरांग लैरी सनरोय सिंगना नादा येक्तना मायोकनब लंबा सिंगबु माइथिब पीदुना ओवरऑल टीम चैंपियन पुरप ngamba ओरसनु हाइकी सा मंगारक सुबा नेशनल गेम्स केरला दा तौगदोरिबा सिदा कोई पुनमक स्पोर्ट्स डिपार्टमेंट अदुगा स्टेट गवर्नमेंट की तरफ तगी मणिपुर ओलंपिक एसोसिएशन की तरफ तगी कोई पुनमक्ता ब्लेसिंग पीजरी अना ये करीबा याउदना हरिबा नेशनल गेम्स असिदा ओवरऑल चैंपियनशिप होइदना तोंगान तोंगान बा मेडल कयामा सना की मेडल अदुगा सिल्वर की ब्रोंज की मेडल कयामा पुरकना कोई मणिपुर की नमदा कोई इज्जत बुगिरपा एग्रीकल्चर डिपार्टमेंट अमोटपना थले नियम लाना सीनियरिटी लिस्ट कालगा डायरेक्टर हाबले अथुबा मतमदा चीफ मिनिस्टर मियेंग चंगदबनी हाइना इचमना दाबी तौरी ngasi Manipur Press Club ta pangthokpa pawin mifam amada ichamgi general secretary
ngachon mi ramsang na phongdokibada department asigi deputy director singi manungda serial number 8 subada leibi S Gunija Kaubi ama senior list mioi taruk kalam laga director gi fam PK mahana deputy director dagi director gi in charge PK ba asi tasengna niom lanbani Gunija na deputy director oirakiba asi inglisini subna dipan dagini seniority list gi number 1 da leiba Louis ngasai nauna Deputy Director Oirakibana Inglising Chamapan Marfudra Mapan Dagini Seniority List Kalaga Gunija the Director from Pikiba asi Mathakta Labor Officer Vigilance Case Lay Hibadagini Hiramasi Matanda Vigilance Case Maikadagi Case Loire Makoi Maralay Tre Haina Ibacherol Thorakibalay Housing Director gi from Piriba Gunija Masasu Mahakimathakta Vigilance Case Mayoknari Department Asina MPSC gi Kutangda DPC from Duna Director Hafam Thokpa adu ngangna chatkire Masimangna Department Asigi Manungda Aranba Kaya Taure Habisi Takcharabani Amotpana Thalaba Department Asi Semdoknaba Agriculture Minister na Honagadabani Atuba Matamda Chief Minister na Hiramasida Miyang Changba Fai Haiki Mopani gi Manungda Tihiyam Gapshuli Adunga Tanatana serial mathumutung serial 1 2 3 4 si lalaga serial number 5 to recommend to mokhoi on penalty pirisi kari pirige heraga mokhoi si vigilant case labani na mokhoi director post pbr 2 years mokhoi on the director post promotion pbr hen vigilance report mutu ina dum tobni hen mokhoi si special secretary hen ama khandoroga apai honorable concerned minister na odrami igre Ichamgi President and Rajendra na phongdokibada Manipur asi gyan tadaba thodok wathok kharadagi lana chatnaduna leibak wathok oirakpa yaba phibam asida jingtam khaibagi mawongda department ki promotion pibada chatharamba asi laibak thibani hiramasi matangda ichamna ikaiba fawi Manipur gi chief minister na tasengna motlaba department asi jumthoknaba akanba miyang changbana jingmi tami ani gi marakta leinariba marida hena faba oigani haiki akoi Manipur da khundamine rujati sing mamangda for Manipuri amoina ko yam kaise adun yaragadi sigumba aranba aduga se number 5 sina mu wanda pukana bohona reiba sigumba gi yam aranba khungthangse honorable cm na amtang akoi miyang changbire herga ngasigi Manipura amaga kariyuma akoi gi ngainarga leinari maraksida akoi gi tongana logidana ba lana logidana ba asumbudo tawrkani haibagi aina akoi honorable minister amadi agri minister thajabdi chamna thamjai Ngarang police na nongmay kapada lekhidabani haba MD Ilyas Khan misigi matangda JC sem kibaga loinana thodo asi judicial inquiry tawnana badabi tawkre thodo asiga mari leinana lilong jingkham maning ground da miyam gi mi famama pangtotuna police ki thawong kana yaning da phungtong nakre Ilyas hatpada jenaba commando personnel sing terminate taw mahiroi asina tamba school da mahaki maming da library building ama sarkar na thamgadabani lekhidabagi imungi miyoi amada sarkar gi thabak ama piyu thodo asida soktuna Mioy Sinda Sarkari Mating Pinaba Amadi Jesina Loropa Warepta Miam Amadi Imung Manungna Yaba Haina Warep Laukre Mi Famadu da Wanga Kibasina Lipul na Lambi Parktong na Bajang Silva Kongjang Asi Hanbalay Tara Makata na Sangsing Kigani Home Minister Amadi DGP from Tado Mihad Asi CBI da Tigat Halu Haina Pungdong na Ki Amukogi Advisor KT Rahman na Maraleba Sifai Sing Fagatuna Angyo Eba Chapsaba Tabak Lokakadabani Makoy Matakta akan Bacherak Pina na Lamdam Asida Leriba Organization Kudimang na akan Bakongjang Sangsiminasi Haiki Loina Satraki Sangstan Manipur leba tongan singa Sangsin muna asigumba maralay taba Satra ama Sibay na harpa ase Kandiyam tabo gawin na Miharpa Sibay singa se Dandi pinabay ko na bata Manipur leba Singa musuntamgi Tongan ba kanglup singi Satraki Sangstan sing Punna pusam naraga Charmin na bato Apa amba mathamjari District Administration Thawbalna ngarang numidang wairam pung tarutagi lilong thongdagi waithau phawba thamkiba matam kaktaba curfew na National Highway asida fawduna miyoi amata chatna kidre khongjang changsiliba singna lambida uwa faijinba tire mai thabagi thabak adumak ngasi su chathaki waithau jingol amadi lilong thong wangmada police na mikup na hum singna leidi hauji fawbagi oina pamdaba thoktok makata na thopgi paw leitri Lipul na changsiliba democratic oba khongjang asibu local MLA su oriba minister na sena rajniti oba lalong ni haina phongdokiba wafam Lipul na yaning daba phongdokre lilong chingkham da pangthokiba paw mi phamamada president MD Rahajudina National Highway gi
लीलोंगदगी वाइथौ फाउबी मफम असी कांथोलगा लंबी पाक्थोपगी थबक सरकारना पाइखख्रे कांथोक पिरमलबा मफम असी लंबी पाक्थोपियो हाइना हन्ना हन्ना सरकार दा हाइजरबा फाउबदा ताबीदबदगी तंगाई फदना जनरल स्ट्राइक के खोंजंग असी चंगसिमबनी लमदम असिबु चाखनबो होनरिबा लुप असिबु राजनीतिगी लालोंगनी हाइना लाना उहननबो होनरकपा अमदी खोंजंग नमथरिबनी हाइदुना मरा लेजरबा महिरोय अमबु सियान खिबा थोंग यानिंगदे हाइके खोंजंग मखा ताना अदमक चंगसिखिगनी हाइके प्रेस मीडिया सिंह हायरक पसे अखोय लमदम सिगोना लाइपक थिबनी खोयगिदी वाडौरिबा सरुकसे करम तोरगा पाथोकदगी करम तोरगा हायबदुदा खोय संसिन जबनी लेबाकी आइफनबा मदि सेंट्रल गवर्नमेंट की स्कीम दो नाथे एक सखिदरबगी अदुमबा तंगाई फरतब तांजा से खोय लौजरगा खोय तंगाई फरन तौजखिबनी ngarang lilongda mahiroi ama lekhidaba thodok judicial inquiry tawgadabani haina BJP Manipur Pradesh ki president tes chawbana phongdoli party ki office ta pangthokpa pawi mifam amada tes chawbana Manipur government na national highway kunthra mapan gi lambi pakthoknaba lauthokpadi kuide adubu hauzik fawba thabak oina onthopa ngamjri Asian highway lakpaga loinana lambi asi thaidokhigadra haibagi chingnaba lilonggi miyamna fawi lilongdagi waithau fawi manungda lambi pakthokani hairaga pakthoktana leibadagi miyamna lambi asi pakthokpio haina demand tawraduna jangsilakhiba khongjangda mahiroi ama lekhidaba kaya ama aso opan nangkhiba thodok BJP na kana yaningde government ta hana mangjongna na khanganduna lambi thingbagi khongjang chathagani haina lauthokrabasu yasinana bahona kide amaromda thaudo asigi matangda cabinet minister amana phongdokhiba wafam adu laibak thibani mahaki mathakta action lokakadabani haike amaromda party asina miyamgi wakatana naba party office ki main gate ta complaint box amasu hangdole masida miyamna wafam kaya phongdokpa yargani haike mini lo khai ko banga he bom mapam ko chapa tawro masi chu ko khai ba mapam lo ko khai re ba hotel restriction karamba intelligence ki power intelligence para labs or apps or policy maramadana prajata awa bi to sukum se masi manipur BJP Pradesh na condemn tawri amasu judicial inquiry demand tawri ko Amaromda BJP gi Yuba Morcha ge Kanguna Lilongi Thodota Lekhidraba imung manungi miyoi sing unakre BJP gi President in charge Mangiton M Borot AR Khan S Tiken amadi atei miyoi kya susarya ki hatada leiriba asokpa singi fibam su yengsingkibaga loinana selgi mateng su piki Lekhidraba Lilong Chingkham maningda leiba Ilyas Khan gi yumda chatuna imung manunga unaba aduda Yuba Morcha gi President O Malesna achuma khongthang amagi damak miyamna khongjang changsimada mahiroi ama lekhidaba si laibak thibani Thodo adugi matangda achumba report ama Union Home Minister da bisalagani haike lamsina koi sigadabani lamdamsina koi pogadabani aduna koi halwa ana koi youth ki type youth ki side gi koi tang kontreta koi Delhi da salaga koi ministration na sakani madada hiram sida report achumba report koi piraga koi lirongi tawriba yamna violent oiba yam torture tawriba policy koi India ki Home Minister da masi koi marik chumba pau koi Ilyas Khan ki misi yaning de athuba matamda lilongi mafam chaba amada lekhidrabagi ningsing fura ama sagadabani haina Pangal Political Forum gi wangangloi MI Khana phongdokre Moirangkhomda leba Trinamool Congress ki office ta pangthokpa pawu mifam amada makha taraduna ngarangi thodokta lekhidraba asigi matangda government na kari tawgadori matam chana miyam gi apambasing government na khangdaba asi chumde masidagi pamdaba tholakpa asi yaning de phongdokhe सरकार से मथौ खंगना मफम मतम साना प्रजा की अपाम बानिंग बदो पंथोक पिरबदी बल्लम डिस्ट्रैक्ट तोबगी मथौ तादबरा है खली अदुगा बन तोबिरिबा कांगुनसु अइकोइगी हेकम हिंसा की थबक जंक्शन बिबा असि फत्ते चुमदे नन वायलेंस का महात्मा गांधी जी की मतौ तमलबा कांदा अइकोइगी अनिंग बापाम बादु फंगदबनी Islamic Baby English School gi mahiroi Ilyas Khan lekhidaba madi atei kaya ama sopan nangkiba thodok athuba matamda thigakadabani haina Popular Front of India Manipur State ki cherol amana hairi General Strike amadi banna chingba namthanabagi damak democratic oiba mawngda yasinaba purapagi mahuta security force singda insinduna micham yam da hingsa gi thabak chathau haina insinba khaktana tana hatpa tupa fawba chatharalabada sarkar na tumina lesinba miyabu sitabani athuba matamda thizanduna maraleba sing cherak piu hairi class 8 tamliba mahiroi
Mairoi Ilyas Khan Buhat Kiba Kaya Ama Aso Panahan Kiba Thodok All India Students Federation Manipur State Council Amadi Lilong Journal Council na Kanayaning Daba Fungdoroli Maralaiba Commando Personnel Sing Faduna Cherak Pigadabni Police Ki Ka Henba Thawong Amadi Sarkar Ki Sajat Chunthok Naba Khongjang Kaya Sataragani Hairi Lilong Thongkhongdagi Waithau Kaithal Macha Fawbada Thengnariba Bangi Chaitheng Asi Ngasigi Lengang na Matam Leiringaida Thabok Paikhalamlabadi Misimina Thoklamloi Haina All India Imams Council Manipur State na Phongdoli Subnam Sasanda Laichuraba Ngasigi Lengang na Gun Culture na Legang Sasan Togani Habisi Topiu Jangsiliba Khongjang Sing Asi Loop Ama Ani Khaktagi Nate Miyoi Khudimakini Khongjang Asigi Pandamadu Phongdriba Fawba Council Asina Sumateng Pangani Misimina Tholiba Imung Singda Athuba Matamda Pifam Thokpa Pibiu Hairi Irom Chanu Sarmila ngasi Duty Magistrate in Far West Latkogen Kibgen gi mamangda putoktuna mathang thagi tare fawba numit tara mangani gi judicial custody da thamnaba khangan kre ngarang samu makhongda khongjang changsilingai mahake hakchang gi fibam soksilakpadagi medical team amana Janims da pukhat khraba matung ngasi ayu city police na Janims da formal oina arrest tauki loinana mahaki mathakta FIR ama panduna IPC gi section jahumga mapan gi makhada fazin kibani Sarmila bu masa matanda season of Honai Hainangarang among Manipur Police na Fazin Kibagi Thawong Amnesty International India na Indian Criminal Justice ki Thabak Thorum Fagi Tahan Bani Haina Fungdorak Le Hari Kwa Kaitel the Laiba Human Rights ki Office de Pangto Kiba Pawgumi Pamamada Just Peace Foundation ki SGKSS O'Neill na Fungdo Kibada Amnesty India ki Program Director Semir Jabuna Kornasu Kayarak Hana Maralaite Hana Thadokraba Sarmilabo Fazin Basi Maning Tamna Fungduk Jabagi Hakmat Pani Haike Human Rights Alert ki Executive Director Bablu Loitongmamna World Medical Association na Jara Hen Basi Mathanda Season Banate Haina Fungdopa Lekre India ki Home Minister Nasu IPC ki Section Chahunga Mapat Muthanaba Wafam Fungdoki Balaire Asigumba Section Asi Panduna Sarmilabo Amuk Fazin Ba Baram Jade Haike Adu ngasi ayu akhoi na maam to unazage magi hundom khau pige magi thamamba theba pige ta uma tamdana mu 309 pale sang yaroi habagi what's ne ko aduna double speak to was state na amadana protest of mukhamdana samsam na medical ground ku buni aduga ta akhoi na maam to unazage sang uma tamdana 309 pale to was masim sigi double speaking se condemn to we Catholic School Singi Class 1 da Mingchen Bada MSF na English ni Taramathoidagi lottery togadabani haiba direction gi matung ina English ni Taramari fawba lottery torokli adubu ekhang khangau Catholic Society na English ni Taramanga dagi Class 1 gi Mingchen Bada written test togani haina lauthoropodagi Joint Student Coordination Committee na Catholic School Mari January 23 da break matung da Taramokchari Tombisana High School dagi Funkiba Miyobagi Saru Sayang Sing Akanaba Commission of Inquiry Semduna Nimitara Nigi Manungda Pikatpa Tigatpa Hodrabadi Miyam Galoina na Akanba Khongjang Sangsinanaba Firep Laukre Thaudo Sigamari Lena Tongan Tongaba Dabi Taksiladuna Committee on Mass Grave at Tombisana High School na Tongan Tongaba Civil Society Organization Kuntragi Mihut Sing Giauna Miyam gi Wakan Mipamama Kasampata Jathakre Manipur government na semba inquiry amadi CBI da sinakiba casing sarkar asina cherak pikiba leitabana akhanaba commission inquiry ama semduna ain gi maramda khangba mihut ama forensic expert human right defender anthropologist amadi civil society gi luchingba singyaw na tigakadabani tigalaba matungda Fanglakpa Khudam Changdam Aduna Jenaba Mui Sing Cherak Pigadabani Saru Sayang Sing Miam Khangba Yaba Mafam da Thamgadabani Manipurdagi Armed Forces Special Powers Act repeal Togadabani Haina Dabi Tauri Wakat Mifam Adugi Tungda Chief Minister Secretary Tamna Rally Aman Lakpada Manipur Police na Central Library Mapada Thatke Imalu Chingbi Taruk Committee ki Convener Yauna Mui Taramathoina Tongan Tongan Bad Demand Manga Yawa Memorandum Amasu Chief Minister da Pisinkre Committee ki Convener Fulendro Konsamna Thaudo asi Taraina Lobi Yaroi Chapsaba Asingwa du Khangdoktuna Baralebe Sing Dandi Pinanaba Akamba Thabak Lokhakani Haiki CPI na Lebak Sinba Thungna Secular Democratic Parliamentary System Amadi Ekoigi Economic Sovereignty da Jauna Signal Liba Asigi Matangda Conference Ama Irilbungda February 13 Taramanga Fawba Tatharagani Haina CPI Manipur State Council Secretary Dr. M. Narana Fongdokre
Irabot Bhavan the Pangthokiba Pawimi Pamamada Mahan Maka Taraduna Lebang Asida Hokiba Congress Government na Senja Thumza Henman Badagi BJP na Kudung Chaba Funkibani State Asida Su Government ki Water Supply Scheme Singdagi Ising Matik Chana Fangan Balaytri Housing Leriba Government Asi Achumba Tauba Miyamgi the Makta Leba Government Amani Haina CPI na Lobangam Day Laliba Assembly Mipamda ILP Matanga Sem Cuba Committee Recommendation Adu Putok Trabadi CPI na Kongjang Changsingani Haiki BJP na oiba haiba sida praja ki thajibu su lei hidabadati maramadu na ngasidi anoba sarkar ma lakpa sida praja na asadi tawi kama sum hogiba tha taru helakpa sigi manung dadi ona taine bu por madala congress san satharamba sel thungi biom neo liberal economic policy ina kunba yokhat bado madu adum chathari BJP na Zatharapa Paring Naiba Mass Enrollment ki program ngasisu BJP Lamsang Mandol na sinduna BJP ki National Executive Member SS Santikumar Sarma na lujingba kangbu amana salam kulda pangthokre tharamada da BJP ki National Executive Member SS Santikumar Sarma ex MP BD Behring ex Minister S Rajan amadi N Biren na jingba myoi kya na sarya ki tharangba mari lena SS Santikumar na haukiba Lok Sabha election da BJP na fangkiba vote masing asi crore tara mangarom ni Sigi manung da BJP ki member oiriba asi crore amarom tamak oina crore tara mari rom ming chandana BJP nungsijaba myoi leibadagi Narendra Modi na mass enrollment program asi pakhapani BJP da atopa party ki member oiba wakhal leita daba amadi mahaki mathakta criminal case leba myoi natara India ki citizen khudimang na party asi da ming chanba yai masi online natraga haktena na ming chanba yai haiki Tharam Sin ki by ex Minister S Rajan na karigidamak mass enrollment program pakalibano amadi Lairabe singi damakta government na tawfam thopa thabak singi matagda wafam kaya fongdoki Prime Minister Riba ikoi Narendra Modi na lusingba sarkar ama Bharat laiba karamba sarkar corruption laitaba ganatantra gi mahau khangba Bharat ama oirangna bagi damakta mangna satharak badrai besne jai koi majority ama yamna darkar oibanina Manipur da su ikoi lakadoriba drama thasuba Vidhal Sabha dadi ikoi BJP na lusingba corruption laitaba ganatantra gi mahau phangba adugumba laire ina kunba khaidana chapmanana yengba miyeng makha da thamang amba adugumba government BJP na lusingba government ama thamang amna na bidama da khoi masigi drive asi akoi lamsang kendra su saruk ama oina sathabani Khongmanda leba Unaco School gi Marisuba Chahi gi Thoram ngasi school asida pangthokre Thoram asida Chief Secretary PC Lamkunga Hana Minister Odamba Bijoy Koizam Vigilance ki SP RK Memi Unaco gi Chairman L Irabanta Mapasuba Assam Rifles ki Commandant VT Matthew Susarya ki School asigi Chahi gi magazine release tobaga loinana Makong mathang tarabam Harry Singh amadi tongan ba department ki Oja Singda manama thumpi ki Vigilance ki SP RK Memi na telaba Chahi khara asida Unaco na afaba education nama pina bokona rakliba asi puning thawganingai ni awang nompok ta khwaidagi faba education institution ama soidan oirakani haike Chief Secretary PC Lamkunga na Chahi khara asida Manipur da education gi lamda ahomba kaya lakle infrastructure da ahomba kaya ure transfer amasung posting ningthina semle Chief Minister na education da akarma miyeng thamduna kanna honabadagi ahomba kaya asi laklibani phongdoki So now one of the areas where the government of Manipur is concentrating is education, higher and school education. We have been making a lot of changes in infrastructure development, recruitment of teachers, and their transfer and posting. Department of Art and Culture amadi INA Advisory Committee Moirang na sinduna Jamagatara Nipan Subat Netaji Birth Anniversary Memorial Lecture INA Hall Moirang da pangthokre Tharamasida Art and Culture ge Joint Director Dr. K Susila Moirang College ki Principal Oiramba A Sarachandra Manipuri University ki History Department ki Professor N Joy Kumar Susarya ki Memorial Lecture asida Professor Y Modhu Yadapur University ki Retired Professor Puravi Ras amasung Outlook ki Principal Correspondent Dola Mitrana J Pathoki Joint Director ki Susilana Masagi Oijaba kaya thadokuna India ki ningtamba hanjinana bohana rambat Netaji ki wakalon ngasigi mirol na tamjaninga oi atuba matamda Netaji Subhash Chandra Bose ki matangda khomjinba lairik amasu phongnaba thorang loide haiki
Aerobiological and Allied Field Research Training and Technology Transfer at Manipuri University English Chamapan Marifut Mari English Ani Taramanga Haiba Compendium ama release tawkre Manipur University ki committee room da pangthok betharom asida Manipur University ki Professor H Nandakumar Sharma, Professor M Syam Kesho, Professor L Jan Mejoishu Sarukyake, Professor Nandakumar Sharma na compendium asina lebak asigi danatana malem gi miyam da chawna kanaba ama piragani haina apenba phongdoki. Munis Ningthauzam na iba novel ay wadili ngasi DM College campus ta leba Dev Literature Center da Arang Culture gi Secretary ke Radha Kumar na release tawkre tharomasi gi sarugama oina ekhoi gi sereng ekhoi gi taibang habisida sereng sedinaba masu pangthoke. Manipur Women's NGO Forum gi kunsuba maponumi thorom Manipur Press Club ta pangtokre tharomasida forum gi Chief Patron W Joymati forum gi Secretary Santi Devisu Saruyake. Tiger Camp Village Development Committee amasung Social Development Club na sinduna ahanba khut paiduna takpi tambirakpa oja singbu kurumbagi tharom ngasi Purum Pangal Samum Primary School da pangtokre tharomasida Dolai Thabi Jilla Parishad Member Wangjam Tombi Uyumpo Gram Panchayat ki Pradhan K Ichel Ward Member S Khomdon amasung Patriotic Writer Forum gi Secretary Rakesh Naurem Susarya ki Purum Pangal Primary School na LP oiringaidagi oja oina oiram leiramlaba Tabak potakraba oza takelaba nimai chan amasung saikhom chawbada khudol popiduna ikai khumnaba utki Tiger Camp Village Development Committee gi Chairman Kawbo Kumana ngasi gi khunaina ojaga mahiroiga leinaba mari kairakpadagi kangkhong charaba khunai gi masakama uba phanglakli asengbo oja thirakpada punsida ihan hana khut paiduna takpi tambirakpa oja singi thaudang chawi khanduna tharomasi sinwani phongdoki Tapi terbiram laba asigum laba wajasing asina thokhi drengai ai khoi purabaki direkta hindana legi mata masida wajasing asige mafamda ai khoi tumna lona ai ba oina ai khoi wajasing asigi phok shokna ai khoina forum da hoba asi adugi mate maru oigani adugi mate ai khoina pulsi asigi singbo loi daba adugum laba lamando ik pasa to lukasu singba suksa hongna naba haina lojaba adugum laba jubi Manipur State Legal Services Authority na Senapati District Legal Services Authority amasung Senapati District Bar Association ga khusamnaduna nomuga eba legal literacy amasung awareness campaign ama Senapati gi multipurpose hall da pangthokre tharomasi da High Court Manipur gi Justice N Koteshwar amasung Justice Khwairapam Nobin Susarya ke resource person singna tonga ba ain gi eba hiramda wangangki Rabies laina ngakthokna ba Health Department amadi Veterinary Department na paikhaliba thabak thorom sing asidana tana tonga ba club organization kayana su department ani asigi matenga loinana rabies laina ngakthokna ba thabak kaya leptana paikhalagli ad hoc working committee for Thokchom Sejabarta amadi local club league interest of Ya School Assembly constituency arina sindura Imphal East veterinary gi deputy director gi official kaya yauna wangkai awang pat talaiba diamond club amadi wangkai laisram lekai lai harau fam lampakta hui hodung kaya anti rabies ki hida kaptokre Sejabarta na kendra sida sa sanda nagan balaina tina leitana ba thabak kaya paikhakhigani phongdoki Irabot Foundation Manipur Kiamgai Gram Panchayat ke Pradhan K Subhas amasung Veterinary Department ka khusamnaduna Youth Pioneer Club Kiamgai Maning Lekai Khagemba Youth Club Kiamgai Mayai Lekai amasung Khagi Club Kiamgai Mamang Lekai da hui kaya anti rabies sida kapthokre miyam gi damang yengnaga thabak asi paikhapani haina Pradhan Subhas na phungdroli Citizen Club Moirang amasung Veterinary Department Moirang anina khusamnaduna Moirang gi Oksongbung Khoiru Moirang Langkhai amadi Patlo lekaida hui johumlom hida kapthokre Amaromda Kaisamthong Elangbam lekaida su lekai adugi club amadi department ke official singa kusamnaduna hui hodong kaya anti rabies hida kapthokre The Youth Guidance Club Kongba Khetri lekaina su veterinary department ka kusamnaraga club asigi sangnenda hui johumrom anti rabies hida kapthokre Chahi asigi oina Nasikta pangtholiba Kumbha Mela gi damak Kawi Dharma Sabha Manipur gi mioi kunthana saba team ama ngasi Imphal thadokre khongchara sina tongan ba dharma gi luchingba kaya unaduna mifam kaya pangthokani hairi Patsoi Kendra Social Affluent Organization Kwakaitel Thonazam lekai na sinduna SDO Patsoi ga khusamnaduna ngarang
Tabungkho Government Junior High School da Aadhaar Card Photo Campaign gi thorom pangthokre Pasoi Kendra Social Implement Organization gi patron member CS Bijoy na haikibada Aadhaar Card asi Bharat Sarkar na lamdam asida khundariba myoi kaya gi changraba yadraba saktak che amani haina mipum khudimakta card asi pibagi thabak pakhalali bani masigi kanaba miyamna lobiyu haike Bir Chandra Football Academy gi secretary Kiran Joy Longjamna asigumba kanaba kaya asi Sarkarna praja miyam gi damok pirakpa asibu thaga Profondoki Matung Taba Thorum Kayada Mating Pangbiu Haiki Oja Singh Amadi Mahiroi Singda Nitina Tapi Tambiba Ngamnanaba Nominini Oba Training Ama Puzari High School Khangabokta Hokre Training Asida Oja Kunlomna Saruyari Dait Kakchingi Lecturer Nomaithem Sarita Abasung Marangthem Indirana Resource Person Oidi Adim Jati Siksha Ashram na Sinduna Nupi Macha Singh Kalu Haiba Timda National Girls Child Day Thoram Chingmerong Daleba Adim Jati Park Pangthokre Thoram asida Ashram ge Vice Chairman RK Theko Secretary Pungyai Hango Susurya ke Child Welfare Committee Imphal East ke Chairperson K Pradeep Kumar Manipur Commission for Protection of Child Right ke member ke Mahara Bina Resource Person oina wangang ke Ngarang numidang wairang pung tarurum taba matamda Ukrul District ke Komkhan Police Station gi manung chana leiba Khampat Khulen amasung Khampat Khulen Khuno ani gi marakta difumari suba Assam Rifles ki company gi mathakta landa ki badu Pripak Pro gi Cobra Task Force 2 gi team amana chatha ki ba action ni haina lobasi gi senior publicity officer melai gi cherol amana claim taroli action asi mamsilakpa matamda Assam Rifles ki kem tamna khongna patrolling hanjilakpada bom gi lang thaktuna chatha ki bani masida Assam Rifles personal manga break metung da amukana taram nokchari Singat Kendra gi manung dalaiba tongan ba primary school sing upgrade taunaba amadi school singe awara pa kaya gi matangda ngasi Kendra asigi MLA JS Haupu amadi DI school tongan ba school singe headmaster sing yauna khanane ne ba mifam ama Singat community hall da pangthokre mifam adu ko mari lena na MLA na Singat Kendra gi manung dalaiba school singe matangda government ki maike dagi kari tawba yabagi habana chingbadu yengsingani haike Lebang asigi mafam da pangthok nabago Manipur College dasu National Voters Day gi thorom pangthokre thorom asida college asigi principal Dr. MR Sheikh NSS Unit 1 gi teachers in charge P Bir Chandra Unit 2 gi oza Dr. Janatun Begum Susurya ki thorom asina National Voters Day gi punna wasak lomina ki Langmaidong Dramatic Unit Langmaidong amasung Manipur State Kala Academy ani na puna sinduna pangthokiba kuntrama palak shiba kha Manipur Drama Festival gi makomathang tarbising na mana yanthokre Langmaidong Dramatic Unit gi hall da pangthokiba thorom aduda Pal Manipur Theatre gi director Jingtham Ravikanta Banikanta Langmaidong Dramatic Unit gi chairman Y Mania Manipur State Kala Academy Imphal gi RKVs KH Bhuvona Jingbana Athoba Mithungnen Singh oina sarugya ke mana yenthopagi tharamga mari lenana Dr. Moirangthem Priyovartada Aribam Nandakishore Sarma Ningsing mana piduna ikai khumnaba utke Imphal is commando na UNLF ke active member ama thas ke kumathoi da fare hari Police Department ki PRO RK Tutusana gi cherol amana fagalaba mi adudi yumlembam Khelendro chei kuntra mathoi apopwa lekhidaba chawba kairau bitra lairemi lekai dagini hari Hauzik Sanabugi Pau. Nasi Sanabugi Pau da. Young cricketer Bamun Kapuna Sinduna Iribung High School ground da Tim Tara Nipana Saruyaduna Chathariba 6 state level open tennis ball cricket BK trophy gi ngasi sanakiba ahanba match da Limka Lamdumna YC2 Bamun Kampubu ran nifuma pandamai thiba pikre Limka Langdumna tos ngamduna batting tawbada apiba over kun gi manungda run chama kontrani thoi lauke masigi pakumda YC2 Bamun Kampuna over tara wicket pumnamuk turaga run marifu humdoi lauke Limka Langdum gi chingkhaina over ahumda wicket manga lauduna ahanba match asigi man of the match takhe ani suba sanakiba match da MED INC Babu Parana CLT Singzamebu wicket tare tamai thiba pikre CLT Singzamaina tos ngamduna ahanba batting tawbada over tara nipan ga ball anida wicket pumnamak out oiraga run chamaga kontra humdoi lauke masigi pakhumda MED INC Babu Parana over tara taruka ball anida wicket ahum turaga run chamaga kontra taruk lauduna mai pakhibani match asida MED INC Babu Paragi Abdullana ball nifuga nipanda run umura mathoi lauduna man of the match take
North Eastern Youngstar Yorbungna Sinduna Yorbung High School Playground Team Taram Duna Saruyaduna Chathariba 3rd State Level 9A Side Men's Open Football Tournament King Asisanaki Ahanba Matchta SC Yumnam Kunona A Coelbu Goal Om and the Mighty Pikre SC Yumnam Kunogi Goal Singadu Inauton Tomba Medi Rupana Chankibani AAA Coelgi Goal Ani Aduna Chitana Chankibani Adisuba Sanakiba Matchta FC Loser Kuraina YDC Lamdungbu goal Mari Ohum the Mighty Pikre FC Loser Kuraigi goal Singadu Christopher na goal ani Donald Amadi Milan na goal Amam Chankibani YDC Lamdungi goal Sing Aduna Nawana ani Amadi Nares Nama Chankibani Pungdombam Youth Physical Club na Sinduna Club Asiki Playground da Team Tara Taruna Saruyaduna Chathariba First PYPC Trophy Sub Junior Under 40 kg Football Tournament King Asisana Kiba Anba Matchta PYYDA Pangaina ANPA Saizambu Goal Ani Amada Matiba Pikre PYYDA Gi Goal Singadu Elation Amadi Kumar na Chankibani ANPA Gi Amatang Araba Goal Aduna Don Bana Chankibani Anisuba Sanakiba Matchta PYDC Pungdombam na NLMYC Nungoipu goal Ahum Ani Damai Tiba Pikre Mai Palaba PYDC Gi goal Aduna Samantana Ani Amadi Nares Nama Chankibani NLMYC Gi goal Aduna Somendro Amadi Pratamna Mamam Chankibani Ahum Suba Sanakiba Matchta Mangal FC Kabamna YSW Sabungkokpu goal Ahum Amadamai Tiba Pikre Mangal FC Gi goal Sing Adu Emerson Meraba Amadi Lamzing Mana Chankibani Sabungkoki Amatangaraba goal Aduna Takarna Chankibani Aikoi Club Oinam Thingel Sinduna Singjama Oinam Thingel Lairemi Lapakta Team Kuntarung Saruyaduna Chathariba 2nd Oinam Charlie Memorial Men's Open 5A Side Football Tournament King Asisana Kiba Matchta John FC Achan Bigay na EFCA Kawabu goal Ahum Sino the Mighty Pikre John FC Gi goal Sing Adu match ki minitara Kumapan Kuntragamari Chapadat Naubana Chankibani and Supasana Kiba Matchta WFC Morangkom na KBM FC Uripopu goal Ani Amada Mighty Pikre WFC Morangkom Gi goal Ani Aduna match ki minitara Taret Amasung Taramba Chapadat Sani Amadi Ibom Chana Mamam Chankibani Ahum Super match ki Sanakibada FC TYDA Tobulna SJT Kasam Thongbu goal Manga Sino the Matiba Pikre FC TYDA Tobulgi goal Singadu match ki minute mapan amasung Kulipan Chapada Bisesor na goal ani Chankibani Atopa goal Ahum Aduna match ki minute Taranithoi Tarataret Amadi Kuntra Mari Chapada Dayanandana Chankibani Northeast India da Khwaidagi Chawba Tournament ama oigadariba First Wahangwam Thoibi Devi Challenge Hockey Trophy All India ge recognized Tawba Hockey India ge tournament calendar da haptuna mapal gi team sing saru yana bokhanaragani haina Manipur Hockey ki President Olympian KSS Thoibina Kuman Lampa Hockey Stadium da pangthokiba paumi sing unabada phongdokre man makha taraduna Manipur Hockey na Manipur da ge afaba hockey sanaroi puthongna bagi pandam da coaching kaya pangtholaba matungda makha tana tournament asi tha asigi tang konipan da gi mathang thagi February Nipan Fawwa Mapalgi Team Ahum ARC Silong SSB Lucknow Assam Hockey 11 Gyauna State Asigi Masak Nairiba Team Nepal Punna Team Taramathoi na Saruyagani Mai Palaba Team da Trophy ga loinana Lupa Lesing Humudra Manga Ani Suba Taraba Team da Trophy ga loinana Lupa Lesing Kutra Manga Amadi Ahum Suba Position Taraba Team da Trophy ga loinana Lupa Lesing Tara Manga Oigani Jayi Asigi Mars ki Tangkuma Panda Imphal da Pangthoka da Junior National Saruk Yanaba Manipur Team gi Sanari Sing Tournament asidagi khangani haiki Asi All India da recognized tournament oina thamkhraga mapangi team singchi akoi henna participate out nanabagi policy akoi Manipur ki site ma du soidana semjaragani haina thamjage akoi gi hockey gi masana da encouragement pibirakpada akoina akoi gi donor gi family donor akoina madu hanan thagat jaba duso akoi hongdokjari Tournament asi Uripo Panchayat Maning Leba Wahangwam Siam Amadi Imung Manungi Miyoi Singna Lekhidraba Apopi gi Mingda Katpani Dona Siam na Paumi Singda Phongdokibada Manipur da Hockey Masana da Nupa Nupi Olympian kaya lekhrabasu football da yengliba miyenga manahandabasi laibak thibani Manipur da Hockey Masana Chakhot hananabagi pandam da tournament asigi donor oibani haiba wafam sing phongdokhi Manipur da paisa paiba sugyam leiraga Hockey the Kidang Mirai be Bedong Tobashi, Inuiz, the same Nakui, Amna Pasha, Manipuri lady was minor laser Sunati, Tawan the Pamzeru with the Gi, Shmanto and Maruma Pangsing, Mayamson Hanari Hockey, Sikidang the shoe, Queen, Mashik Summa tournament, Krasin Biradi, Mohuida, Sananing Bagi, Homa,
ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯊꯤꯜ ꯑꯃ ꯄꯤꯈꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯗꯨꯅ ꯇꯣꯔꯅꯥꯃꯦꯟꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯁꯤꯟꯖꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔ ꯍꯣꯀꯤꯒꯤ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯥꯔ ꯒ꯭ꯌꯥꯅꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯝ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯑꯇꯩ ꯊꯧꯄꯨꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ उरीपोक चेस क्लब सिंधुना खोसनाम लेका कम्युनिटी हॉल दा सेकेंड स्टेट लेवल ओपन चेस टूर्नामेंट हयेंग पांगतोलगनी औदोपगी थरमदा ओलंपियन KSS थोइबा उरीपोक चेस क्लब की प्रेसिडेंट SS इपुपिशक एडवाइजर डॉक्टर H अंगोमसा, चेस बॉक्सिंग एसोसिएशन मणिपुर की जनरल सेक्रेटरी T टोम्बी शर्मा, भुवन जिम उरीपोक की प्रोपाइटर N नवचंद्र अमदी KHLYDC उरीपोक की प्रेसिडेंट KS मेघचंद्रना थरमपुसिंग ओइगनी। इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन असिदुना मथंग थागे फेब्रुआरी तांग कुंदगी तरा सुबा सोराइसेम रोनिका मेमोरियल स्टेट लेवल जूनियर गर्ल्स इन्विटेशन फुटबॉल टूर्नामेंट पांगथोलगनी हाइरी। IGO ओइनाम टीम A, टीम B, PVM वांगजिंग सबल अमदी LSA लिलोंग अहानबा स्टेट लेवल कैश प्राइज जूनियर बॉयज वॉलीबॉल टूर्नामेंट की सेमीफाइनल चंक्रे। ऑल मणिपुर वॉलीबॉल एसोसिएशन सिंधुना इम्फाल की मपाल कांगजेबुंगदा टीम 13 सरुक यादुना चथरिबा फर्स्ट स्टेट लेवल कैश प्राइज जूनियर बॉयज वॉलीबॉल टूर्नामेंट की ngasi sanakhiba ahanba क्वार्टर फाइनल मैच दा IGO ओइनाम टीम A ना YVA ngairangbombu point kulumdoi kumanga kumanga taranipan kumanga taramapan amadi kumanga tarataruk set ahum amada maithiba piki anisba क्वार्टर फाइनल मैच की sanakhiba PVM वांगजिंग सबल ना YDC यूरेन जम्बू point kumanga kumathoi kumanga taramapan kumanga kun set ahum sinoda maithiba pikre ahum suba क्वार्टर फाइनल मैच की sanakhiba IGO ओइनाम टीम B ना NYVA नाउरेम टीम A बु point kumanga tarahumdoi kumanga kumathoi taranipan kumanga kumanga kulumdoi set ahum amada amadi marisuba क्वार्टर फाइनल मैच की sanakhiba LSA लिलोंग ना LMC लेमा पोपम्बु point kumanga kumathoi kumanga taramari amadi kumanga kun set ahum sinoda maithiba piduna सेमीफाइनल चंखिबनी हयेंग अयुपुंग तरा ताबदा अहानबा सेमीफाइनल दा IGO ओइनाम टीम A अमदी IGO ओइनाम टीम B गा सानगनी अनिसुबा सेमीफाइनल दा PBM वांगजिंग सबल अमदी LSA लिलोंग गा सानगनी माइथि हौरबा टीम अनिना अहुम सुबा प्लेस सानगनी ngasi nomugi oba ingasai pau pizari ICAR lamfe patagi phangba pau gi metungina ngasi gi khwaidagi sabasi degree celsius 22.8 ni khwaidagi ingmana degree celsius 3.5 ni nusita yawba isimani gi chang ayuta cha damar fudra nunthildana cha dani fu mathoi nong chukide leslaku damaro be pau mukana pizari Manipur da ahan bo ina MDS saba full proof security leba secure office complex chief minister Okram Ibobina hangdokre Republic Day की थरमदा ayat apan piraktanaba security na akan bechesin tharang lakhalingai cherekta ngasi Imphal gi mafam anida bomb pokhaikhre amadi kuntra manga suba national games saru yagadaba Manipur gi contingent chief minister O Ibobina lamthakre ngasi da ISTV ni pijaba pau mata sesinjari mingta bidibisingwa mukana krumjari
ꯇꯧꯔꯤ